मिशम मियाम ngak ngamroidaba oiragadi India gi security forces singse Manipur dagi hanbigro lamhen tuhenba jin kuki narco terror singa se hengnabagi responsibility se ko indigenous people singna logjarage tangdu leitawa phibam makanda makoi amu hangeju hanbirau aibo wapamchi thamjage Kakching Khunau dagi mayang lambam Risikant tabu Churachandpur district ki mafam amada kuki khulai paiba singna tamthina hatkibagi thawang adubu Shiv Sena Manipur Pradesh na yaning daba phongdorakli party asina thadorak pacharol amada mihat asida chenaba singbu athubu matamda phaduna Manipur miyam khangna chairak piyu haina mari leinaba singda taksilakli Logi wangmada mihat mipun gi thawong kaya lepalaitana chathariba illegal immigrant chain cookie narco terrorist singdai India lengang na power pisinba amadi yokhatpa manbagi thawong chathariba asi khudakta lepkadabani haina Cocomi na demand tawri Imphal gi lamphel patalaiba Cocomi gi mayai loisang da pangthokhiba pawgi mifam amada loop asigi convener YK Dhirena Manipur da illegal immigrant chain cookie narco terrorist sing asana logi wangmada chathariba thawong kaya asi Lakshin bagi mahutta ngasi makshu India lengak na makhoibu maning tamna thadokto na thamli State asidai ing batapa fibam ama hanjilak na bagidama yellow furuf khudingmaki CSO sing lub amadi luchingba kaya na hotnaduna lakli Chairak asida Kakching district ki Kakching Khunau dagi mayang lambam Risikanta kauba misak amabu nongmai chindol da pharba matung tamthina hat kiba thawong yaning de haiki Central Paramilitary Force listing humfugi mathakta deployed tawduna thamlabasu chain cookie narco terrorist singna maning tamna logi wangmada mihat mipul gi thawong sing leptana chathari Central Force singna amadi India lengangna asigumba terrorist ki thawong asi thengnaba ngamloidaba leirabadi Central Force sing halhanbikro makhoi thengnabagi daita asi micham miyam da sinabiro haina India lengakta dhiren na taksilakli Chin kuki narco terrorist singa sina tathargi ba tamthiraba mihat mipun singa si lakshin bagi mahuta henna makhoibu yokhatpa manba mongda indigenous people sing mitei miyam singa da haning ba matam da halan ba aki tujunga pohon matam da India lengak na ngasi phawba lakshin da ba regumom khok tawda ba ibse mitei amasung indigenous people singa se muthatna bu India ge chawba lalong ado ngasi sudum chathaduna lei masi kudakta leptuna makhoi singa si lakshin gadabani misham miyam ngak ngamroidaba oiragadi India gi security forces singse Manipur dagi hanbigro lamhen tuhenba jin cookie narco terror singa se hengnabagi responsibility se ko indigenous people singna logjarage tangdu leitawa phibam makanda makoi amu hangeju hanbirau aibo wapamchi thamjage